Leingak ki Thabak Toubagi Mahut Masagi Oiba business firm ama Lingkhattuna atoppa meeoi singsu Thabak Pige haibagi Wakhallon da commerce stream da lakkhibani haina chahi asigi COHSEM na louba class 12 exam ki commerce stream da shuba tarakkhrabi Deviya Mayengbam na phongdorakli konta khaba makha lekai dagi Mayengbam amasung Mayengbam ibetombigi machanupi anigi manungda atombi oiribi Deviya Mayengbam chahi asigi COHSEM na louba class 12 exam ki commerce stream da Chada Marifumanga Dasming Mari Phongduna Manipur Pumbagi oina shuba mafam kanba ngamki TZ Higher Secondary School gi mahairoi asigi konta khaba makha lekai da leiba mahaki yumda TOMTV ga unaba amada mahakna hai chahi asigi COHSEM na louba class 12 ki exam asida mahak position wangna yaurakani haibagi thajaba thamlude adumangpo mark khara wangna phanglaga position hanthana yaurakani haina khanki exam ayada lairik paba watkiba game sanabada matam khara mangkiba amadi business ki subject da khara kana honaram labadi hena wangkhatpa position amada laklamba su yai mahaki oinadi nongmada pung asuk lairik pagani haiba karisu leite lairik padaba numitsu adumak yauki adubu lairik tawba matamdadi thawai yauna paribasing adu mamut tana khangnaba hotnai mahaki oina numidangi matam asi lairik pabada pukning changba oi amaromda exam ayada Leingakna shilaga TZ Higher Secondary School da pangthokiba residential coaching adunasu mahaki oinadi achawa mateng oiki madumakna ngasigi thak asida lakpa ngamkhibani haina lawi karamba pandam amagi makada class 10 loiraba matung commerce stream da changlibanu haina hangba wahangi pakum pidaduna Devyana makata na hai mahak angang oiringai dagi hauna Masagi business firm ama lingba pamlake Leingak ki thabakta alhen mamiteng thamgire mahaki pandam ase Phangnaba honabada commerce na achawa mateng oigani haina khanbadagi stream asida changkhibani haujikti mahaki pandamasi phangnabagi dama chartered accountant CA ama oiba ngamnaba honagi haina khali BCom tamna CA ki preparation su makata na tawgani mahaki business firm ama lingduna atoppa meeoi singsu thabak piduna punna chawkhanminage khali haina Devyana makata na phongdokhi CA exam se thaningeba CA se tharaga adum farm guma ma lingkhalaga ai dum smaina isana thabak ama tawjagi ni khalle aduga aduna traga so atopa business expand tawning bagi wakhan di lei ado hojima si ma tawge haiba dugidi adumaina khanbadi hojima ke di leijadri exam thani CA thage haiba di khalle larik paba matamna khatang thawayong paba nomi chupa larik pare su ngatang paba kanda phajana pabiba aduga nomagi kitang di paba nomit amda hayeng exam na haraga hayeng loimak paba di nataba nomagi ngakang 30 minutes tang or kitang paraga adumain tawraga adum exam matamda adum exam se adum line thaba ngamni aduna nomada loinmak honabadi ngamoi khara nomagi honaraga samaina aidi loinmak phajana hotna na ba haijan TOMTV ga unaba tuda Deviya ki apokpa Indrana hai macha nupina class 10 ga exam da ki handakna mark wangna phangduna position ama yarakpa se nungaiba fawi mahaksu commerce ki mahairoi ama oirakpa maramna macha nupina pamliba sida makhatana angamba thakta mateng pangani apokpa ama oina macha nupi gi mahimasinda awatpa ama telehen khide loinana macha nupi gi hona zamanna mikok thongba ngamlakhibani haina Indrana makhata rakhi nungaiba ni phauze saigi masi class 10 se 76% kitang hena chakhibani ko aduga 11 12 sida khara hena hana dagi hena kitang hena phanaba hono isu yam kanna ma onda lai pa bu khara hen kalu mo to na tumai toraga de ngon aina su tuition khara ju chai yam no mu japan te mana son subject khadi chali adubu saigi haidorpagi mikup sidadi saigi wa ma adagi saigi thengnagi wa ma yam to lai kawraga yam nungai ba mikup amati ngon phangki na khanje hoju kise aina su sum khanbara mana honor bisdagi kitang effort se kitang thadaram bagadi kitang hengalam su yabne na khanbane dubu asmaina ring ma chalak pasidadi aiju yam nungai badi phawe adu magi phangiba ring se kitang thadaram kitang mana effort se kitang hena piram bagadi kitang hena wangam ngodra ju khanbane do ma ngamsu ngamgone khanbane do ama sagi magi hona bodi man best level do hona jagi ko